Image Paodam Tabiriba Kwaipan Mapuri Narim Taram Noksabagalina Kurumjari, Masigi, Mario Pauda. Tabak Thiriba Naha Singna Yamna Kanagadaba Skill Development Program Training Program Video Conference Kutanga Chief Minister and Birena Hodokre. Deputy Chief Minister Waijoy Kumar Nathawal Treasury Amasong Kakching Sub Treasury Ginauna Saba Sanglen Singasi Sangakre. Loinana National Education Policy Thabakta Onthopada Mi Punomaki Daita Lei Haina Prime Minister Narendra Modi na Haikre. Mapungoiba Paumu Pizari. Ngasi Chief Minister Secretariat ki Cabinet Holder Chief Minister and Birena Lamdamasi Thabak Thiriba Naha Singda Yamna Kanagadaba Skill Development Program National Highway Infrastructure Private Committee Limited NHIDCL na sponsor Toba Training Program Video Conference ki Kutangda Hudokre. Video conferencing adu Mantri Pukrida Leiba NHIDCL ge Office da Chief Minister na Secretary ki Kuthangda Training Program Haudokpada Chief Minister na Phongdorokibada COVID-19 na maram oiraduna Manipur ge nahakaya mapal gi state singdagi halakpasingna masana masabu thabak pijanaba amadi Manipur da leiriba mapan ge company singna state asida paikatliba project singda thabak piba ngamnaba training program ase company asina sponsor tawraga local and employee amadi job out school singi naha sing training pibani haiki. Chief Minister na makha taraduna Manipur da mapaldagi NHIDCL ge company gumbana achauba project kaya paikhatli aduga Imphal More Imphal Technopole lambi sembada MGNRGES ke minor irrigation MOBC ki thabak kaya paikhatliba asida tangai fadana Skill Development ki mathautai Sarkar nasu tongan ba Department ki thabak laubada asigumlaba mechanism ki thabak kaurakpada khudongchaba fangane. Chief Minister na makha taraduna thabak fangdriba naha singna thabakta chilhau thiroisi duga Prime Minister gi Make Local Vocal Global haiba kauroisi masigi makhada Manipur da mathang chahi ama anidadi mipal tangdaba agriculture gi pothok cheng alu tilhau nga gi pothok hengatnaba program kaya paikhatli masina mai paklabadi soidana selthumda mipan tangdaba oiba ngamgani haiki madugi thabak subada thabak haibasida akhoi silau thiba yade whatever akhoina araiba angamba thabakta akhoi share torkanda state sibu sembada aduga nation sibu sembada akhoi saru yagadabani aduna honorable Prime Minister na yam toina haiba make local vocal global haidi akhoi local dagi horkanda akhoi nangamba puthokanda semakanda sarakanda khangakanda puthokanda ngasi skill development training program haudokpa da Mantri Pukrida leiriba company ge sponsor singna training da saru yakhiba singda machinery JCB thobagi training su piki Manipur gi Deputy Chief Minister Yumnam Joy Kumar na ngase Thobal Treasury amasung Kakching Sub Treasury gi nauna saba sanglen sing SOP ngakna sangakre finance ki portfolio supai riba Deputy Chief Minister na Thobal Treasury gi nauna sagalakliba infrastructure sing aduda apenba khongdokhi sangabagi thoramatu da Deputy Commissioner Thobal and Bandana Devi Director of Treasuries and Accounts Chanam Ajit Singh amasung SP Thobal Dr. S Ibomcha Singh su saryaki tungda Deputy Chief Minister na Kakching da nauna sariba Kakching Sub Treasury Office su sangaki ngasigi sangabagi thoramatu da Deputy Commissioner Kakching Valentina Arambam, Director of Treasuries and Account Chanam Ajit Singh amasung SP Kakching Victoria Yengkhomsu Saryaki ngasi sangakiba sanglen ani asi financial year 2017-18 da saba hauraga 2018-19 da saba loisinkhibani sanglen amamamda lupa crore ama dasmik manga changna sakiba G+1 office sanglen singasi state of the art technology na design tokibani
Manipur Badminton Association gisu President Oriba Deputy Chief Minister Yumnam Joy Kumarna Kakching District ki Kakching District Badminton Association ki office building amasung court su yengsinki. Manipur da hokiba pung kunmari asida apunba mioi chamaga marudra mari COVID free oiduna discharge tawhibadagi state asigi oina COVID-19 naba fabagi changchada humudraga manga dasmek mari soino yaukre. Pung kunmari asida general population dagi mioi humfuga mari amadi Central Armed Police Force CAPF ki personnel kun apunba mioi marifuga nipal nauna COVID-19 positive oiba thengnare. Ngasigi positive oikiba mioi marifuga nipal ase tharaga Manipur gi COVID-19 confirm case Lising taret cham sumna taruk sure recover tawkibagi masingna lising manga chahum yankai ga nipal yaure aduga active case tana mioi lising amaga chatre tara leiri positive case sing adu BRDL Jenims da kun thawal da tarahum doi kangpokpi da ama Siza Hospital da ani Imphal West RAT da manga Imphal East da mari Senapati Trinat da ama Advanced Hospital da ama Jiribam da tare CMC da ama RIMS RAT da manga Bisnupur da mari Kakching da ama Samaritan Hospital da ani Babina Diagnostic da tara Razmedicity da mari Chuchanpur da ahum phangkibane general population gi mioi humfuga mari ase Imphal West district tagi mioi taraga mari Imphal East district tagi tara taru Kangpokpi district tagi ani Chandel dagi ahum None dagi ama Thawal dagi Nepal Jiribam dagi taret Kakching district tagi ama Chuchanpur dagi manga Bisnupur district tagi mioi taret ni Hariba mioi humfuga mari gi manungda tara humdoidi mapal dagi halakibani atay yangkai mathoina akangnaba mapal chalubagi travel history leitaba local singne positive oiraba sing laukhatuna covid care facility singda thambaga loinana laukhat phamthokpa thabak sing laukhatpa haukre nakalamromda ngasidi mioi amata leikidabagi pau leitaba maramna covid 19 amaram oiraga leikidabagi masing asi kuntraga nipal da leiri aduga ngase discharge tawkraba sing aduna CAPF tagi kuntraga nithoi CCC lamboi khongnang khongdagi kuntraga mathoi Senapati dagi ama Jiribam dagi taraga taru Kangpokpi dagi ani Yunako dagi humfuga mari None dagi ama CCC Thawal dagi kungani pal Jenims dagi ahum JNB Chandel dagi mari amadi PR Kakching dagi taraga nithoi ni makhoi nahonana test tawbada COVID-19 free oibadagi discharge tawkibani Kakching district ki oina ngasi nongchil pung ani fawbada laikiba COVID-19 update ki matung ina district asigi COVID-19 confirm case chani ga nifu ga manga sure ngasi mioi taraga nithoi amana naba fabadagi discharge tawduna district asigi recover tawkibagi masingna chamaga marifu ga tare sure active case tana mioi yangkai nipal leiri hairiba mioi yangkai nipal asigi manungda mioi mapalna CCC Kakching da thamle ataina tongan ba covid care facility singda thamduna laingli District asida leiriba apunba containment zone gi masingna Nepal ni nakalamromda district asida leiba apunba mioi lising mari chatret maribudra Nepal gi sample lauduna test tauna ba laboratory da thabada mioi lising mari chatret nifuga mari gi test result lagle mioi yangkai mari gina pending da leiri aduga Manipur College ta hangba district screening center da Kakching district ki mioi lising ani chatruk humbudra ga Nepal screening tawkre hairi Thasigi tang mari da more 1 number 2 dagi mioi ama COVID-19 test tawbada positive oibadagi more 1 number 2 asi containment zone lauthokhrabgi matungda positive oiraba mioi adugi imungi mioi taruk amadi mahaka songna samnaramba haiba mioi Nepal yauna punna mioi taraga mari ngasi more hospital gi covid care center gi in charge Dr. A Cecil na luchingba team mamana rapid antigen test RAT tawbada mioi tara mari mag negative oikhre ngasi gi test tawkhibagi thabaga duda police KSO amadi mission bank gi chairman sing su saruyaki hairi Quarantine Center ki volunteer sing amadi more miyamda COVID-19 gi matangda training program ama primary health center more gi block program management unit na sinduna ngasi PHC more da pangthokre ngasi gi training program aduda primary health center more gi MO in charge Dr. KS Santi Kumar Dr. A Arun Kumar Dr. A Cecil DNO COVID-19 technopal singna resource person oina wangang ki Resource person singna phongdorakibada COVID-19 laichat asi ahanba haurakpadadi miyam asi yamna chection bagumna taramle aduga haujik nongmagi laikthopagumna tarokliba asi tawbigano yumdagi mapal thoklabada mask upiyu amade mi punba matamda social distancing ngakna chatpiyu more town asida mioi ayamba mask upagi chang yamna nemkhre amade social distancing tawba ukhidre masi afaba khudam nate aikoina lunana leiraba matamda da laichara sidagi khara makhaidi ngakthokpa ngamgani haiki ngasigi training program aduda more gi CSO sing more praja sing amadi Red Cross Society Technopal branch mioi sing su saruyaki
Amaromda containment zone laukraba mafam more ward number 2 da ngasi nungchil pung ani tabada Technopol District Police ki SP TH Bikramjit ASP Operation Technopol TH Krishna Tombi OC more Dilip Kumar OC CDO Buspendra Singh na laktuna mafam aduda yengsin ki akoibada hangliba dukan sing thong thinghanbagi thabaksu sathabaga loinana mark sing yenthoki containment zone mafam sing aduda lekai adugi volunteer sing na ningthina ngaksen bagi thabaksu sathari hairi SP Kakching Victoria Yangkhonggi Langjing Makhada Kakching District Police na district asigi tongan mafam singda mayai kaba nishagi mayokta akanba drive chathaduna yu sungpham amadi yonpham kaya thugaiduna yamlaba yu amadi yu sungbada sizinaba machasing fagatpagi drive letana chathari aduga hiramasigi matangda SP Kakching Victoria Yangkhomna phongdoropagi matungina COVID-19 sandorokpa yaba problem singi marakta yu vendor sing asisu ama oibana drive asi sathabani drive asida club sing amadi public na mateng pangbiduna pau pirakpadagi yu sungpham mafam kaya thingjin mangamkhre ngasisu ayuk anganba pung 3 rom tabada Kakching District Police ki commando OC Abasna lusingduna team amana Kakching thonglan amadi nungai area da drive chathaduna yu amadi yu sungnaba polam sing phagatkhre loinana fine suthian khre hairi COVID-19 pandemic ki matangda miyamda mamutana khanghanaba nongmagi oiba awareness program ama ngasi Kakching Ningthau Lekai mandapta pangthokre awareness program asi Idle Pioneers Club Kakching Ningthau Lekai People's Task Force for COVID-19 amadi IMA na Indian Red Cross Society Manipur State Branch amasung AHPI ga khosamnaraga sinbani Thoromatuda Idle Pioneers Club Kakching Ningthau Lekai ki President Naurem Jiten Singh Kakching Ward Number Nepal ki Councillor M Inakhunbi People's Task Force for COVID-19 ki Convener BK Moirangcha Indian Red Cross Society Manipur State Branch ki Chairman Dr. Y Mohan Red Cross Society Imphal West ki Secretary Oratan Ex-Minister of State TH Tomba amadi Social Worker Naurem COVID na President Member Singoina Saruk Yabaga loinana akhang ahi kya na COVID-19 dagi ngak thokna na ba tawgadaba thabak singi matangda sugaina takhi Kakching Municipal Council na konba Ward Number 7 amadi Kakching Ward Number 3 ki Councillor ani mathangsina Sandham Premita amadi N Memina Kakching Wairi gi khulaki khong JCB season aduna tengbagi thabak sathakre khong asi amorakai kaya na funjinbadagi ising chenba ngamdaba adu chenba ngamhannaba khong tengbagi thabak asi paket khibane Wangkhai Kendra Assembly Constituency ki Mirem amasu oigadoriba Thangjam Arun Kumar Singh na Kendra sigi chawkhat thorang kaya Puraknaba honabagi loinana Kendra sigi sotharaba jaga kayada semgat sagatuna lamdam masibu chawkhatpada honabada natana naharol sing amadi ahallon kayada mating pangduna lakli handak pandemic oiraba COVID-19 gi matam masida mioi kayagi chana thangnaba polam kaya mating pangbada natana ngasi constituency asigi Manung Channa Leiba Khurai Thangjam Lekai Bhamon Mandopta Nongmagi oiba Candle Sabagi workshop ama pangthoktuna lamdam masigi thabak phangdraba naha ahal amadi satra satri singda khutsa hainabagi achauba thaudang ama lauduna lamdam masigi mioi singda Candle Sabada changba polam kaya puthoktuna anauba semilon ama pinananaba lamdam masigi naha ahal amadi tongan ba mioi kaya yauduna mahaki loina be Thangjam Ongbi Purnima siga loinana mapung phaba thoram amasu pangthokre Chaliba tha sigi hokhibatang ani gi ayuki pung manga makhai tabada yendau palida saram chatpa mioi kharana chahi taraga tarukta suribi nupi macha amabo nupi oibigi ijat manghan biduna tamthina opi naibireba matungda sire khanna hundok pirambadagi laikan abangamdana laikhidrabe Pusam Wasila Chahi Taragamari MD Abdul Karim Mayang Infal Bangun Loko ki misi asibu yaningdaba phongdokpaga loinana athuba matamda misi asigi wayel puraktuna maral leibasing sibagi cherak piyo haiba demand tawduna ngase Khelakong Khongjilda Samas Manipur Jamiat Ulama Mazizul AMMSO amadi lamdam asongi khunjasingna punduna protest meeting kam rally pangthokre ngasigi khongjang aduda Samas Manipur gi advisor su oiriba aduga United Development Committee Wabagai Assembly Constituency ki convener su oiriba MD Riyazuddin Aribana phongdorakpada hauji kana leijatraba wasila gi pigliba mapua nupa sina class 12 faubada tambada achangba senpham khudingma mahangna puthoktuna mahi tamhanbagi thaudang adusu lauragani haike ngasigi protest meeting amadi rally aduga mari leinana Samas Manipur gi General Secretary MD Rajauddin na phongdorokpada lengang na athuba matamda mara leibasing Lebak miyam khangna sibagi cherak
pigadabani aduga wayal chathabada mihat pasingbu kankhatuna karigumbada makhal amatagi rajniti gi oiba amadi tongan tongan ba khudong chaba launaduna losinaba honabigano aduga athuba matamda anti rape law ama sembiyo haina lenga ki pungning chingchalakli wakan mifam adu loiraba tungda miyam aduna wasila mihat yaningde maralaiba khudingma logi cheraga athuba matamda phanghalu anti rape law ama athubada manipur dengang semo chuchanpur gi ATM booth looter sing nongmaina kaptuna hatpi khraba ranjangi mihata chenaba sing athuba matamda faduna cherak piyo haiba kholau singju lauduna leikhidраbi wasilagi mayum fawbada satuna imong manungi miyoi singda selgi tengbangsu khusinaramki Manipur Pradesh Congress Committee ge Vice President Dr. K.H. Ratan Kumar na haikre thasigi anida mayang Imphal Bengal lokok tege chahi taraga mari khaktang airibi nupi macha amabu tamthiba mongda sana chakadaba lichat chatuna shire haina hundolam khiba thaudo ado akan mamongda condemn tawi wafam asinga sinyongchil Congress Bhavan da pangthokpa paugi mifamda phongdorakibani mahana makha taraduna misi asida chenariba mara leiba miyoi sing fagatpa hauduna hojik faubada miyoi taru fagatle haiduna homgi charsu puriba chief minister na miyamda thambikre chief minister na thawai yauna nongmada pung kunmari surveillance tawgani haiba si thagatpa phongdo e thaudo sigi matangda semkiba JAC amadi CSO kayana mateng pangduna leiri numit tarungni mapung fare yaragadi JAC amadi sarkar ga yanaba puroktuna mathong mangam pangthongna basinbiyo sarkar gi maikaida haijaningbadi misi asigi matangda chenaba sing fagatpa pungloi loirabra loidragadi athuba matamda phagatpiduna aingi cherak pibiyo asigumlaba thaudo asi matungda muhanna thoktana naba matik chaba punishment ama pinaba senbiyo haiki Prithvi asi matamgi awonba hongbagi khongchatta piklabasu pikna Manipur iramdamgi itihasu awonbagi marakta honglakpana hujiki matamda marang bagumna haibadi chingini aduga tampak tamna tamni tongan tongale haibagi wakalon leiba hojiki nha singi marakta khara leibagumna ure haina haumi research guild Manipur gi maikaidagi phongdorakli guild asigi office ta pangthokpa paugi mifam amada haumi research guild Manipur gi chairman S Robin na hai handak luirum fi gi matangda UP gi Varavanki da Modi gamcha haina leirungi mayekpo paksanna puthorokpadagi miyamna pamna leinarakpada Manipur miyamna fi asi iramdamdagini GI tag logadabani haina phongdoknarakli wafam asimak lengangnasu phongdokpa leikre ching amasung tamgi miyoi singna lengyan fi oina amadi mitei gi luhongbada changdraba yadraba maruoiba fi oina sizinabana aikhoi chingmi tammi asi Christianity amadi Hindu dharma laktringaida laining laichat amata chatpa machimanauni takli maramasina Manipur da khundariba furup mayamna isagi achinba kaitholaga ching tamna tariba chingmi tammi singna amaga wari sanabaromda mai onsallaga isa gi haurakfam thigatpa khangjinba gyan taminaba matam oire masina Manipur gi tungi achauba afaba oirakani haina lawi lengangnasu ching tam amata oibagi wari syllabus ta hapinaba tungi yumbi oigadaba nahasingda afaba ohengani haiki Manipur Institute of Technology Tagyelpat Manipur University gi academic session 2021 gi first semester BE da tamnabagi online admission tawnabagi kauri civil engineering computer science and engineering electronics and communication engineering mechanical engineering amadi electrical engineering hiram sing asida tamningbasingna thasigi taramatoi dagi online da ming chanabagi application submit tawba yaragani online submit asigi last date thasigi kungamangani aduga information browser www.mitinfal.in natragana www.manipurunip.ac.in dagi fangba yagani haina institute asigi principal gi cherolamana hairi ngasi Manipuri loan bo Assam Sarkar gi associate official loan ohengadabani haibagi khongjangda Lakhipur constituency gi Farlal Tal Bazar da Sirin protest phamkre ayupung taradagi hauduna phamkiba protest aduda Women Action Committee for Balance Protection Manipuri Youth Front of Assam All Assam Manipuri Muslim Students Union Assam Manipuri Muslim Youth Front Assam Manipuri Mairapaibi Apunbalob All Assam Manipuri Women Mairapaibi Coordination Committee Manipuri Muslim Development Organization Assam Nongin NGO Yaifa Liching Globe na chingba saruk yaduna protest aduda phamki Thoromaduda Coordination Committee gi advisor Kangabam Santi Kumar Retire ACS na haiki
ꯑꯩꯈꯣꯏ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛꯇ ꯈꯜꯂꯒ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯑꯁꯥꯝ ꯁꯔꯀꯥꯔꯒꯤ ꯑꯦꯁꯣꯁꯤꯌꯦꯠ ꯑꯣꯐꯤꯁꯤꯌꯦꯜ ꯂꯣꯟ ꯑꯣꯏꯍꯟꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯣꯟꯕꯨ ꯁꯔꯀꯥꯔꯅ ꯑꯣꯏꯍꯟꯗ꯭ꯔꯤꯕ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯅꯤꯡꯍꯜꯂꯣꯏ ꯍꯥꯏꯈꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕꯤꯁꯅꯨꯄꯨꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯕꯤꯁꯅꯨꯄꯨꯔ ꯊꯤꯌꯥꯝ ꯂꯩꯀꯥꯏ ꯋꯥꯔꯗ ꯅꯝꯕꯔ 9ꯗ ꯃꯌꯨꯝ ꯄꯥꯟꯕ ꯀꯨꯏꯗ꯭ꯔꯤꯕꯤ ꯅꯨꯄꯤ ꯑꯃ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯂꯦ ꯍꯥꯏꯔꯤ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯂꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯗꯤ ꯂꯥꯏꯁ꯭ꯔꯝ ꯑꯣꯡꯕꯤ ꯕꯅꯤꯇꯥ ꯆꯍꯤ 25 ꯑꯄꯣꯛꯄ ꯂꯥꯏꯁ꯭ꯔꯝ ꯕꯤꯁꯣ ꯀꯧꯏ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯗꯨ ꯉꯁꯤ ꯑꯌꯨꯛ ꯈꯪꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯄꯥꯎ ꯍꯦꯛ ꯐꯪꯕꯒ ꯕꯤꯁꯅꯨꯄꯨꯔ ꯄꯨꯂꯤꯁꯀꯤ SP ꯄ꯭ꯔꯤꯌꯥꯗꯔꯁꯤꯅꯤ ꯂꯥꯏꯁ꯭ꯔꯝꯅ ꯂꯨꯆꯤꯡꯕ ꯀꯥꯡꯕꯨ ꯑꯃꯅ ꯂꯥꯛꯇꯨꯅ ꯊꯧꯗꯣꯛ ꯑꯗꯨ ꯍꯛꯊꯦꯡꯅꯅ ꯌꯦꯡꯁꯤꯟꯈꯤ ꯑꯃꯔꯣꯝꯗ ꯕꯅꯤꯇꯥꯒꯤ ꯃꯤꯁꯤ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯉꯁꯤ ꯕꯅꯤꯇꯥꯒꯤ ꯃꯄꯥꯝ ꯂꯝꯗꯝ ꯈꯥꯡꯉꯕꯣꯛ ꯕꯥꯡꯁꯤꯕꯨꯗꯣꯟ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯕꯥꯡꯁꯤꯕꯨꯗꯣꯟ ꯂꯥꯏꯕꯨꯡ ꯃꯅꯥꯛꯇ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯋꯥꯀꯠ ꯃꯤꯐꯝ ꯑꯃ ꯆꯠꯊꯈ꯭ꯔꯦ ꯕꯥꯡꯁꯤꯕꯨꯗꯣꯟ ꯌꯨꯠ ꯀ꯭ꯂꯕ BYCꯅ ꯁꯤꯟꯗꯨꯅ ꯆꯠꯊꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯅ ꯕꯅꯤꯇꯥꯒꯤ ꯃꯤꯁꯤ ꯑꯁꯤ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯞ ꯆꯥꯕ ꯂꯪꯂꯥ ꯂꯪꯖꯤꯟ ꯊꯤꯗꯣꯛꯄꯤꯗꯨꯅ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯆꯩꯔꯥꯛ ꯄꯤꯌꯨ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯔꯦꯞ ꯀꯌꯥꯁꯨ ꯂꯧꯈꯤ ꯕꯅꯤꯇꯥ ꯆꯍꯤ ꯑꯁꯤꯒꯤ ꯍꯧꯈꯤꯕ ꯃꯥꯔꯆ ꯊꯥꯗ ꯂꯨꯍꯣꯡꯈꯤꯕꯅꯤ ꯍꯥꯏꯔꯤ आईनगी वांगमदा कारबार तौनबगीदमक्ता सेनापतिदा पुनननबा वैन अमदा हापतुना पुरकपा हंगोय फ्रॉक लिसिंग अनिरोम ngase ayuk wildlife and biodiversity conservation committee WBCC manipur gi members singna thawal police ka khusamnaduna faraba matungda range forest office thawal da khusinakre hangoi puduna lakliba sing adudi marangthem inau allies kansing chai kunchaga mapal amadi mahaki loinabe senapati ningol marangthem asan devi chai nifu kawi makoi animak tentha khunau awang lekai degi hojingna senapati gi mount everest da leibani hairi hangoi haptuna purakpa van adugi number na MN01W7107 ni hairi makoina hangoi singasi tentha da leiba marangthem Anan Kauba magi yumda collection tawraba matungda senapati da pubani hairi hangoi singasi senapati yawraba matungda kg da chani dagina chahum fawbada yoli aduga hotel singna pisamada chama da amu yonbani hairi WBCC Manipur gi secretary Romesh Ningthaujamna fongdorakpada ngasi yu hangoi puba van ama lakadore haibagi pau fangbadagi WBCC Manipur gi president Rabi Takhelamamna luchingduna team khaidokna duna thawal gi tongan tongan mafam singda ngai duna leiringaida hangoi puduna lakba van ase khangaboklomdagi tholakpadagi National Highway 102 gi thawal SP gi office nakanda khamduna fabane Hanasu ainggi wangmada hangoi sing asi karbar chathare haiba pau ma fangbadagi WBCC Manipur gi member singna masigumlaba wildlife pu singna bathabak asi tawbidana naba miyamda appeal tawkhibasu laikre adumakpu makhatana adumak chatharakpa asi laibak thibani hangoi asi matungda miyamna phabidana naba Romesh Ningthaujamna miyamda appeal tawrakli Myanmar romdagi pusalakpa water pump amasung generator animak punba water pump chamari 400 rom oigadaba customs preventive force morena fagatpa ngamkhre hairiba water pump sing adu tata truck registration number AS01BC 7761 asida lot tawduna imphal romda chanana ba honnaringai matamda ngarang numidang wairam pung 5:40 rom aduaida customna fagatpa ngamkhibani hairi tata truck adugi driver gi mingna Mr Abong chai 35 hojai Guwahati dagini hairi polam sing adugi masing amadi kanagino haibadi khangba ngamdri aduga panba yai madudi COVID-19 laichana maram oiraduna India amadi Myanmar lenga anigi ngamkhai paring thingduna leiringai cheragasida polam sing adu karamna lanthokliबनो masi security sing ya soiba oigadoribra natragana angama thaugi khut yaurabra haiba asi miyamna chingnaba amadi leiri Governors Conference on National Education Policy NEP 2020 gi haudokpagi thauramda President Ramnath Kovind amasung Prime Minister Narendra Modi na wangangkhre The role of NEP in transforming higher education haiba chimda chathariba conference aduda state singi education minister sing state university singi vice chancellor sing amadi atai senior official sing so saruk yakhi handak puthokiba national education policy asigi matangda educationist amadi academician sing maheroi sing makoi gi ahal laman sing amadi stakeholder singi wari sanafam oiri Ministry of Education na sinba conference aduda Wangangbada President Kobina Haikibada NEP asina extensive exercise amasung a long process of gathering numerous suggestions sing oiri National Research Foundation NRF na
magul leiba educational research ohenbagi wafamsu President Kobina panki thoromadu da wangang bada PM Modi na so haikibada miyamna NEP 2020 bu lausin bagi damakta harau nungai ba poi NEP asi thabakta fajana onthokpada mi ponamaki daita lei haiki knowledge economy bu kan khathan ba made India bu global superpower yauna NEP gi yamlaba pandam lei hairi leiba asida COVID-19 dagi sikibagi Lebag asida COVID-19 dagi phakibagi chang wangkhalakle chada humudra ga tare dasmik ahum ama yaure aduga sikhabagi changna chada ama dasmik tare soinoda hanthakre hojik lebag asida active case singi masing lak nipal lising marifugani thoi chamanga nifugani thoi ni test track treat haiba khongthang asida COVID-19 laichatpu lanthengnari bane ngarang mioi lising umfuga mapal Samanga humfu mari nabadagi fakhi August amada sibagi chang chada ani dasmik ama manga oiki adubo hojikti chada ama dasmik taret soinoda hanthakre Indian Council of Medical Research na haikibada hojik fawbada mioi karor mari lak mabudra manga lising yankai mathoi chamanga sumna taret sample test taukre aroibada maroi pau amuhanna pijari Thabak thiriba naha singna yamna kanagadaba skill development program gi training program video conference khutangda Chief Minister and Birena hodokre Deputy Chief Minister Joy Kumar na Thawal Treasury amasong Kakching Sub Treasury gi nauna saba sanglen sing asi sangakre Loinana National Education Policy thabakta onthokpada mi ponamaki daita lei haina Prime Minister Narendra Modi na haikre Masih damakta di image Paodam loisinjari miyambu muhanna khurumjari